Kino he? Kino masing ito siya ba? Moy dayay. Eh, kariya ba? Nati, adun kaya di away biming no ba? Aishu ngasidagi dayay na kaordoy ne. Is, minggaw kasi yam thun honging pa imong ni ne, ha? Hoy ne, sum kauningak pa. Hoy, kauro. Hoy ne, adumay na hayo ba? Adu di nate, kainom hayro su, adu ada na. Ado, nati, ay ni sida tabok shuyi sidi, nati nang di kamay na kangino ba? Ho, adu buro, manam da kangi ba? Ha? Manam? Kaya ba manam haibo sikido? Ay na tabok shuyi manam sidara ba? Sidara ba nang nakangije? Nate he. Ado, nati, nusaga sawa sida wadra haiba nida. Yumda ningti jana pothara galay biyadra haiba. Wadeda. Nang nanung sa maraksuda, wangay tabak suri sa. Aishu saruk yari ne. Warasu, nungayrasu, aishu saruk yazari ne. Aishu ne, adugi wadi, ay naga tabok suri kanda, wana galay di kanda ne. Nang nagalak pa siya, Aishu ne, wabaga parija nida. Asing bayra? Mani mi. Oh, adu erdi, ay ngasi yum dahalaroy. Siya nupi kaya kaktalay po pao sida na. Tsakong may siya, mutke tawrakan sida. Nati, nangga po sila din eh. Ako yung siya, panasimin na ba taba? Hoy bungo, hagi tauzabani, natawiyenge na. Aishu tabak amadi try tokibane. Aduna hek yabaga jirase. Ay ama tabak tawradi khara pharni dana. Shh, wali, adugi matam gane, yam ti wali. Siya, min ubo mapunda gane, layba ka nati. Kana dese, ay tabak subirake. Se. Hay, kayo na siya ba? Hay, iluwi minang ba? Siya, piro, masi. Dayay, tuminalayo. Ay amuk tawbirake ba? Ay se, tabak subada silhaw tida ba? Parigi nupini habada sopta na ba ne? Ay sutamine. Se. Tobiya, dadale. Dada, ay. Tobiya, kaidaroge? Siya, ay ma. Tobiya. Siya, imusik sila. Siya, lao. Tobiya, siya, dada na niya, chak pora ba ni? Dada imirage. Siya, Tobiya, siya, sak siya, sarikan sa tose. Dada, ay amuk tawagat piyo. siya, sak siya, sarikan da niya, sa tose. Karigi, isan Tobi na nadoy no, nabaya de. Parada ba ni? Siya, sak siya, sarikan da niya, dada imirage. Karigi isan Tobi na nadoy no, nabaya de. Sida gidi niya, parada ba ni? Nasa siya, maning kitang dilay. Ado, paranida, orin sa tokpa ka niya, guli mo sa tose.
ꯑꯗꯨꯒ ꯐꯔꯗꯕꯅꯤ ꯏꯆꯟ ꯊꯣꯏꯕꯤ ꯅꯥꯕ ꯌꯥꯗꯦꯀꯣ ꯗꯗꯥ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯗꯗꯥꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩ ꯂꯩꯇ꯭ꯔꯕꯗꯤ ꯗꯗꯥ ꯅꯪ ꯆꯦ ꯂꯩꯁꯤꯒ ꯂꯩꯌꯨꯀꯣ ꯍꯦ ꯀꯔꯤꯒꯤ ꯏꯆꯟ ꯊꯣꯏꯕꯤꯗꯤ ꯗꯗꯥꯒꯤ ꯅꯥꯛꯇ ꯂꯩꯔꯣꯏꯗꯣꯏꯕ ꯗꯗꯥꯒꯤ ꯅꯥꯛꯇꯅꯦ ꯑꯗꯨꯝ ꯂꯩꯗꯣꯏꯅꯤ ꯅꯣꯏ ꯆꯦ ꯂꯩꯁꯤꯁꯨꯅꯦ ꯑꯩꯈꯣꯏꯗ ꯂꯩꯔꯗꯕꯅꯤ ꯀꯨꯏꯗ꯭ꯔꯕꯅꯤ ꯗꯗꯥ ꯑꯩ ꯆꯦ ꯂꯩꯁꯤꯗꯣ ꯌꯥꯝ ꯎꯅꯤꯡꯉꯦ ꯍꯌꯦꯡ ꯂꯥꯛꯍꯜꯂꯣ ꯍꯣꯏ ꯍꯌꯦꯡꯗꯤꯅꯦ ꯗꯗꯥꯅꯅꯦ ꯅꯣꯏ ꯆꯦ ꯂꯩꯁꯤꯗꯣ ꯁꯣꯏꯗꯅ ꯌꯨꯝꯁꯤꯗ ꯄꯨꯔꯛꯑꯒꯦ ꯁꯦ ꯆꯠꯁꯤꯜꯂꯣ ꯗꯗꯥ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯈꯔ ꯆꯠꯁꯤꯟꯒꯣ ꯌꯥꯔꯗ꯭ꯔꯣ ꯁꯦ ꯁꯤꯅ ꯂꯥꯁꯅꯤꯀꯣ ꯁꯦ ꯏꯁꯤꯡꯁꯦ ꯊꯛꯆꯜꯂꯣ ꯈꯔꯒ ꯆꯥꯈꯤꯁꯤꯗꯅ ꯑꯩ ꯆꯥꯅꯤꯡꯗ꯭ꯔꯦ ꯗꯗꯥ ꯌꯥꯔꯗ꯭ꯔോ ꯐꯔꯦ ꯐꯔꯦ ꯐꯖꯅꯅꯦ ꯄꯣꯊꯥꯔꯣ ꯗꯗꯥꯅꯦ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯜꯂꯨꯒꯦꯀꯣ ꯄꯣꯊꯥꯔꯣ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯗꯌꯥꯏ ꯊꯣꯏꯕꯤ ꯑꯌꯥ ꯆꯦ ꯂꯩꯁꯤ ꯁꯤꯗ ꯐꯝꯁꯤ ꯂꯥꯛꯑꯣ ꯗꯗꯥ ꯆꯦ ꯂꯩꯁꯤ ꯂꯥꯛꯑꯦ ꯃꯄꯥꯟꯗ ꯊꯣꯛꯈ꯭ꯔꯣ ꯂꯥꯛꯑꯣ ꯑꯦꯍꯦ ꯂꯩꯌꯦꯗꯅ ꯀꯩ ꯆꯥꯅꯤ ꯆꯥ ꯊꯛꯁꯤꯔꯥ ꯌꯥꯔꯅꯤ ꯂꯣꯏꯔꯨꯔꯅꯣ ꯊꯣꯏꯕꯤ ꯅꯪꯕꯨ ꯑꯩ ꯎꯅꯤꯡꯉꯦ ꯍꯥꯏ ꯎꯅꯤꯡꯕ꯭ꯔꯥꯅꯦ ꯎꯅꯤꯡꯉꯦ ꯆꯦ ꯂꯩꯁꯤ ꯑꯩꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯗꯗꯥꯒꯤ ꯃꯊꯪꯗ ꯅꯪꯅ ꯁꯦꯀꯦꯟ ꯇꯥꯔꯦ ꯃꯁꯤ ꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯅꯁꯥꯗꯣ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯅꯨꯡꯉꯥꯏꯔꯦ ꯐꯔꯦ ꯉꯁꯤꯗꯤ ꯀꯩꯝ ꯇꯧꯗ꯭ꯔꯦ ꯉꯔꯥꯡꯗꯤ ꯑꯩꯁꯦ ꯂꯩꯍꯧꯒꯦ ꯇꯧꯔꯤꯕ ꯅꯥꯕ ꯌꯥꯗꯦꯀꯣ ꯁꯤꯗꯩꯗꯤ ꯆꯤꯆꯦꯁꯨ ꯅꯪꯕꯨ ꯌꯦꯡꯁꯤꯟꯕ ꯇꯣꯏꯅ ꯂꯥꯛꯑꯗꯣꯏꯅꯦ ꯍꯣꯏ ꯏꯕꯦꯝꯃ ꯂꯥꯎꯍꯩꯗꯦ ꯂꯩꯀꯥꯏꯁꯤꯗꯅꯦ ꯑꯃꯨꯛ ꯉꯥꯡꯅꯅꯕ ꯊꯕꯛ ꯇꯣꯏꯅ ꯂꯥꯛꯀꯦ ꯀꯥꯏꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯃꯤꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯗ ꯑꯃꯨꯛ ꯌꯥꯎꯔꯝꯅꯤꯕ ꯆꯦ ꯂꯩꯁꯤ ꯑꯩꯈꯣই ꯗꯗꯥꯁꯦ ꯅꯨꯡꯁꯤꯗꯕ꯭ꯔꯣ ꯅꯨꯡꯁꯤꯗꯦꯗ ꯅꯣꯏ ꯗꯗꯥꯁꯤꯗꯤ ꯅꯨꯡꯁꯤꯕꯝꯒ ꯈꯪꯕ ꯅꯠꯇꯦꯗ 이씨, ꯑꯁꯦꯡꯕꯩꯔꯣ? ꯈꯪꯗꯦ ꯑꯁ ꯌꯥꯔꯦꯁꯦ ꯊꯣꯏꯕꯤ ꯆꯤꯆꯦꯅꯅꯦ ꯗ꯭ꯔꯦꯁ ꯂꯩꯔꯛꯄꯅꯦ ꯁꯦ ꯁꯦꯠꯂꯛꯑꯣ ꯉꯁꯤꯗꯤꯅꯦ ꯀꯣꯏꯕ ꯆꯠꯂꯨꯁꯦ ꯑꯌꯥ ꯁꯦꯒꯤꯔꯣ ꯌꯥꯝ ꯐꯖꯩꯌꯦ ꯑꯗꯣ ꯆꯦ ꯉꯁꯤꯗꯤ ꯑꯁꯦꯡꯕꯩ ꯀꯣꯏꯕ ꯆꯠꯇꯣꯏꯔꯣ ꯆꯠꯇꯣꯏꯅꯦ ꯁꯦ ꯗꯌꯥꯏ ꯅꯪꯒꯤꯁꯨ ꯌꯥꯎꯔꯛꯄꯅꯦ ꯁꯦ ꯍꯧꯗꯣꯛꯑꯁꯣ ꯌꯥꯕꯗꯨꯕꯨ ꯉꯁꯤꯗꯤ ꯊꯣꯏꯕꯤꯒ ꯄꯨꯟꯅ ꯀꯣꯏꯕ ꯆꯠꯂꯨꯁꯦꯕ ꯑꯩ ꯊꯕꯛ ꯆꯠꯇꯣꯏꯅꯦ ꯌꯥꯔꯣꯏꯗ ꯍꯣꯅꯦ ꯅꯪꯒꯤ ꯉꯁꯤꯒꯤ ꯁꯦꯜꯗꯣ ꯑꯩ ꯄꯤꯔꯒꯦ ꯅꯦꯛꯆꯔꯒꯦ ꯌꯥꯔꯕ ꯍꯥꯏ ꯑꯔꯦꯝꯕꯗꯅꯦ ꯅꯪ ꯆꯩ ꯆꯥꯅꯤꯀꯣ ꯗꯗꯥ ꯁꯦ ꯆꯠꯁꯦꯕ ꯁꯦꯕ ꯍꯣꯏ ꯆꯠꯂꯨꯔꯁꯦ ꯑꯗꯨꯅꯦꯕ ꯍꯣꯡꯗꯣꯛꯑꯁꯣ ꯁꯦ ꯆꯠꯂꯣꯁꯦ ꯉꯥꯏꯈꯣꯅꯦ ꯆꯠꯀꯅꯤ ꯍꯥꯏꯔꯤꯁꯤꯕꯨ ꯒꯥꯔꯤꯗꯤ ꯍꯣꯏ ꯏꯕꯨꯡꯉꯣ ꯌꯥꯎꯖꯔꯛꯄꯗꯣ ꯃꯄꯥꯟꯗ ꯈꯝꯃꯝꯃꯕꯅꯦ ꯆꯠꯂꯣꯁꯣ ꯁꯤꯒꯨꯝꯕꯒꯤ ꯍꯥꯏꯔꯒꯗꯤ ꯁꯤꯡꯒ꯭ꯔꯕ ꯅꯠꯇ꯭ꯔꯥ ꯍꯣꯏ ꯂꯥꯛꯑꯣ ꯁꯤꯗ ꯐꯣꯇꯣ ꯀꯥꯞꯄꯨꯁꯦ
ꯂꯥꯛꯑꯣ ꯐꯖꯗ꯭ꯔꯥ ꯑꯩ ꯑꯃꯨꯛ ꯀꯥꯞꯄꯤꯒꯦ ꯀꯥꯞꯄꯁꯤꯀꯣ ꯐꯖꯕ꯭ꯔꯥ ꯊꯣꯏꯕꯤ ꯑꯥꯗꯒꯤꯁꯦ ꯑꯁꯤ ꯌꯦꯡꯉꯨꯁꯤꯔꯣ ꯊꯣꯏꯕꯤ ꯋꯥꯕ꯭ꯔꯣ ꯅꯪꯕꯣ ꯋꯥꯗꯦ ꯑꯗꯣ ꯆꯦꯂꯦꯁꯤ ꯁꯨꯃꯥꯏꯅ ꯃꯔꯛ ꯃꯔꯛꯇ ꯆꯠꯁꯤꯀꯣ ꯆꯠꯇꯣꯏꯅꯦ ꯑꯗꯣ ꯅꯪ ꯅꯥꯕ ꯌꯥꯗꯦꯀꯣ ꯅꯪꯅ ꯅꯥꯔꯗꯤ ꯀꯃꯥꯏꯅ ꯆꯠꯀꯅꯤ ꯍꯣꯏ ꯆꯦꯂꯦꯁꯤ ꯑꯩ ꯅꯥꯔꯔꯣꯏꯕ ꯀꯣꯏꯕ ꯆꯠꯇꯣꯏꯅꯤꯅ ꯑꯩ ꯅꯥꯕ ꯌꯥꯗ꯭ꯔꯦ ꯒꯨꯗ ꯑꯗꯨꯅꯤꯗꯅ ꯗꯌꯥꯏ ꯀꯩꯗꯧꯔꯒꯦ ꯑꯗꯨ ꯌꯥꯝ ꯃꯨꯟꯅ ꯌꯦꯡꯉꯤꯗꯦ ꯂꯩꯁꯤ ꯅꯪꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯑꯁꯨꯛ ꯌꯥꯝꯅ ꯋꯥꯕꯤꯔꯤꯁꯦ ꯆꯦꯂꯦꯁꯤ ꯃꯊꯪ ꯀꯣꯏꯕ ꯆꯠꯄꯗꯗꯤ ꯒꯥꯔꯗꯦꯟ ꯐꯖꯕꯗ ꯆꯠꯁꯤꯀꯣ ꯆꯠꯁꯦ ꯐꯖꯕ ꯃꯐꯝꯗ ꯆꯠꯇꯣꯏꯅꯦ ꯑꯗꯨ ꯂꯩꯁꯤ ꯍꯌꯦꯡꯁꯦ ꯑꯩꯈꯣꯏ ꯏꯆꯟꯊꯣꯏꯕꯤꯁꯤꯒꯤ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯛꯑꯞ ꯆꯠꯀꯦꯅ ꯑꯩꯁꯦ ꯈꯟꯕꯅꯦꯕꯀꯣ ꯑꯗꯣ ꯅꯪ ꯁꯪꯒꯗ꯭ꯔꯥ ꯆꯠꯁꯦ ꯑꯩꯈꯣꯏꯁꯨ ꯈꯔ ꯌꯥꯎꯖꯒꯦꯗꯅ ꯍꯣꯏꯅꯦ ꯑꯩꯈꯣꯏꯁꯨ ꯆꯦꯛꯑꯞ ꯀꯥꯏꯗ ꯆꯠꯅꯤꯡꯉꯤꯅꯦ ꯀꯔꯝꯕ ꯃꯈꯜꯒꯤ ꯆꯦꯛꯑꯞ ꯑꯩ ꯅꯈꯣꯏꯒ ꯎꯟꯁꯤꯟꯅꯗꯨꯅ ꯑꯩ ꯋꯥꯔꯤ ꯁꯥꯟꯅꯕ ꯄꯥꯝꯗꯦ ꯉꯥꯏꯈꯣ ꯗꯌꯥꯏ ꯆꯠꯁꯤꯔꯣ ꯊꯣꯏꯕꯤ ꯁꯦ ꯀꯥꯈꯠꯂꯣ Tomba! Tomba! Nang mum talaw na hey! Tadro nang bo. Tamo. Horen tamo na ne. Moirang bazar da leiba dukan jing do. Amute yengjan biro. Aduga khongjom da sagaliba skun sing do. Adu do awat par khara lei hai. Aduna aina oina yengjilurage.
ꯑꯗꯨꯅ ꯐꯔꯅꯤ ꯇꯥꯆꯧ ꯀꯩ ꯍꯥꯏꯒꯦ ꯂꯩꯁꯤꯗꯤ ꯀꯥꯏ ꯆꯠꯈꯤ ꯈꯪꯗꯦꯅꯦ ꯑꯗꯨ ꯉꯥꯡꯗꯨꯕꯣ ꯍꯣꯔꯦꯟꯗꯣ ꯄꯥꯕꯨꯡꯁꯨ ꯂꯩꯁꯤꯁꯨ ꯆꯠꯊꯣꯛꯀꯅꯨ ꯈꯔ ꯍꯥꯏꯔꯝꯃꯣ ꯑꯩꯅ ꯍꯜꯂꯛꯄꯗ ꯋꯥꯔꯤ ꯁꯥꯒꯅꯤꯌꯣ ꯍꯣꯏ ꯇꯥꯆꯧ ꯆꯤꯡꯂꯦꯟ ꯂꯩꯁꯤ ꯀꯗꯥꯏ ꯆꯠꯂꯤ ꯀꯩꯗꯧꯔꯤ ꯍꯥꯏꯕꯗꯣ ꯀꯨꯞꯅ ꯌꯦꯡꯁꯜꯂꯨꯀꯣ ꯅꯪꯅ ꯇꯥꯃꯣ ꯊꯣꯛꯅꯕ ꯇꯧꯔꯁꯦ ꯑꯌꯣ 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 ꯄꯩꯖꯥꯎ ꯑꯣ ꯏꯃꯥ ꯃꯗꯨꯒꯤ ꯅꯤꯄꯥꯗꯣ ꯃꯥꯒꯤ ꯀꯤꯟ ꯄꯤꯁꯇꯨꯗꯤ ꯑꯣꯟꯊꯣꯛꯅ ꯊꯨꯈ꯭ꯔꯦ ꯇꯣꯂꯦꯟ ꯑꯩ ꯃꯥꯕꯨ ꯂꯦꯝꯅ ꯈꯛ ꯊꯥꯔꯣ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯕꯒꯦ ꯍꯥꯏꯕꯁꯦ ꯌꯦꯡꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯃꯊꯛꯇ ꯂꯃꯟ ꯁꯣꯏꯗꯅ ꯀꯨꯝꯁꯤ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯦ ꯑꯩ ꯌꯥꯝ ꯄꯦꯟꯗꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯐꯝꯂꯤꯕꯁꯦ ꯂꯩꯁꯤꯒꯤ ꯃꯕꯨꯡ ꯈꯥꯕꯗꯣ ꯃꯥ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯉꯁꯤꯗꯤ ꯈꯪꯒꯅꯤꯗꯅ ꯄꯩꯁꯥ ꯑꯥꯗ ꯂꯩꯁꯦ ꯈꯥꯕꯤ ꯒꯥꯔꯤ ꯃꯥꯜꯂꯤꯅꯦ ꯃꯥꯅꯤ ꯂꯥꯎ ꯆꯠꯁꯤ ꯂꯥꯎ ꯑꯝꯇ ꯉꯥꯏꯕꯤꯌꯨꯕ ꯑꯝꯇ ꯉꯥꯏꯕꯤꯌꯨꯕ ꯇꯥꯈꯥꯕ ꯑꯝꯇ ꯉꯥꯏꯕꯤꯌꯨꯕ ꯀꯩꯗꯧꯔꯦ ꯐꯩꯖꯥꯎ ꯇꯥꯈꯥꯕ ꯋꯥꯔꯤꯁꯤ ꯀꯔꯤ ꯍꯥꯏꯅ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦ ꯍꯩ ꯑꯩꯉꯣꯟꯗ ꯃꯇꯝ ꯌꯥꯝ ꯂꯩꯇ꯭ꯔꯦ ꯍꯥꯏꯒꯗꯕ ꯋꯥꯗꯣ ꯁꯠ ꯁꯠ ꯍꯥꯏꯔꯛꯑꯣ ꯇꯥꯈꯥꯕ ꯅꯪꯒꯤ ꯅꯆꯟꯅꯨꯄꯤꯗꯣ ꯀꯥ ꯑꯃ ꯈꯔ ꯍꯦꯜꯂꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏꯁꯦ ꯃꯥꯒꯤ ꯂꯩꯀꯥꯏꯒꯤ ꯃꯕꯨꯡꯁꯤꯡ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥꯗꯨꯒ ꯃꯥꯒꯒꯤ ꯃꯔꯛꯇ ꯂꯩꯅꯔꯤꯕ ꯃꯔꯤꯁꯦ ꯎꯕꯗ ꯑꯩꯈꯣꯏꯁꯦ ꯃꯤꯠꯁꯦ ꯌꯥꯝ ꯅꯥꯔꯕꯅꯤ ꯍꯩ ꯅꯨꯄꯥ ꯍꯥꯏꯗꯤ ꯀꯅꯥꯅꯣ ꯄꯥꯔꯤ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯅꯣꯏꯒꯤ ꯏꯃꯨꯡꯒ ꯃꯣꯏꯒꯤ ꯏꯃꯨꯡꯒ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯦꯠꯅꯔꯦ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯃꯥꯒꯤꯗꯣ ꯂꯩꯁꯤꯗꯨ ꯂꯧꯔꯒ ꯃꯥꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯅꯤ ꯈꯟꯕꯒꯤ ꯇꯧꯁꯤꯟꯅꯕ ꯃꯥꯜꯂꯤ ꯌꯥꯔꯦ ꯂꯦꯞꯄꯣ